Channel sina tabiriba punamagpu taramna oksabaga loinana ngasi sumaussagum marup ahumgi khongset haiba waridugi ani suba saruk puduna laksari. Warisi mayam puna amuk taminarasi. Makhoi ahumdu mana pamba lambi tuda satnakhre. Kok phaina satkriba lambi asida hingsabi ama leiboire. Mana khungangsing adugi sa sansing saduna ahangba lambida satpa naitum taba mi phaduna saba horle. Asumna lairakpa sida mi punamangna mi mangba sasan mangba sida singnaba phaunaraktuna yamna sekshin laina khibana hingsabi asi saba thakwa phanglaktre. Mak yamna waraduna kari karam tawraga saba phangadagi haina khalakle. Asumna munna khallaba matungda nongma masak matau phajakhrabi mawama macha ngang ama poraduna lambida satpa ui. Mahangna nupi asigi matung induna masak uhandana nupi adugi mayumda laklamni. Mahangna tanja yengduna nupi aduna kari seli kari illi mana kari pami magini pana kari pami kari satli haiba khudingmak mana loina masak uhandana yengduna khangdoklami. Madugi matungda nupi aduna iru jaba satkringaida mana sakhumda sangduna sak thongkatpa horokle. Mahak hana lairamba nupi adugi masak lauduna khenaba karisu leitana lairami. Nupi aduna laklaba matam maduda mahak sakhumda macha aduga loinana sak thongduna lairami. Nupi aduna uraga mahak yamna ngukna kari matauno tawriba mataw asibu isa asina sumagi manakta leiminaduna harauna ima haiduna laikre. Masibu kari matau kaubuge masaksu aiga sap manaduna isa asi phaubana mama aibu khangdaduna mangonda ima kauraduna magi manakta laikre. Magna yamna tuna yumthangnaba singtaktuna tawriba mawong adu yenghalle. Lagliba punamangna kanano karino amata khangkhidri. Makhoi mayamdu tawriba mawong aduda akiba phaure. Makhoina hainai aikhoigi khungang asida thogliba thodok nongma gi sasan mangba amadi mi amata satkhibada hanjalaktaba punamaksi ngasi imung asida sap manaba imung asigi nupina ani thongna leiramliba asidi matau karamna sengba nupi adu khangba ngamgani khanaduna makhoi khudingmak mafam aduda punna tinduna leire. Makhoi mayamna angang adubu nupi adugi manaktagi themduna lauthokle. Aduga sumna hairei angang asidi aikoi mayamge marakta thamsi asengba ama khangdriba phauba nupi ani sigi manakta angang thajilagumsi khanaduna leikhi. Yum adugi nipa adu thabak chatlubadagi hanjalakpa matam aduda tawramliba mawong adu uraga nipa adusu yamna ngakladuna makhoi anida yengduna lei. Nupi amana mu hairakhi aina sak thongge haiduna iru jaba satkringaida angakpagi masak oirabi nupi asina isa asiga loinana sak thongduna leirami. Amana amu hairakhi aina isa asiga loinana sak thonglingaida tawngambi nupi asina sak thonggani haiduna sanglaklibani. Makhoi animak aina sengbani aina sumbani haiduna nipa aduda tammi. Masak sap manaba kusukumen sap manaba miyoi mitausu sap manaba aduda mahak magi asengba nupi khanba ngamdre. Maduda nipa asina miyamda haijarakhi tabi waigi nungsiraba ipa isa marumapang punamangna asengba ama khangdriba phauba aibu thadokpiduna satpikhiganu. Aina matau karamna ithanta makhoi aniga leminagadoribano aihak yamna kire aduna miyamna sengba khangnaba tawbiyu aibu kanbiyu haijarakhi. Nipa adugi wadu taraga tiliba miyam aduna sumi aikoi mayam punna leiduna sengba ama khangdoktrabadi afaba oiraroi. Aikoi imungda chalaktuna mathang tholaklabadi karam tawgani aduna aikoi mayamna thogliba sida asengba ama khangnaba tahorasi khanaduna miyamdu yumaduda sak thongduna charaduna makhoi anibu sangduna leire. Aduga asengba nupi adudi kappada loire. Mahak mapuning nungsina amadi
ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕꯗ ꯀꯔꯤ ꯃꯇꯧꯅꯣ ꯈꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯖꯕ ꯀꯞꯆꯕ ꯄꯨꯝꯅꯃꯛ ꯊꯣꯏꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯌꯦꯡꯍꯜꯂꯕꯁꯨ ꯊꯣꯏꯅ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯀꯣꯛꯐꯥꯏ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯅꯥꯝꯕꯣ ꯃꯆꯥ ꯑꯃ ꯄꯨꯔꯗꯨꯅ ꯃꯥꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯆꯠꯇꯦ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯈꯨꯟ ꯑꯁꯤꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨꯁꯨ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯔꯤ ꯃꯑꯣꯡꯅꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ? ꯃꯤ ꯑꯃ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯁꯤꯕꯨ? ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯛꯂꯦ, ꯆꯥꯗꯕꯁꯨ ꯆꯔꯥ ꯑꯅꯤ ꯁꯨꯔꯛꯂꯦ꯫ ꯀꯔꯝ ꯇꯧꯒꯅꯤ ꯈꯟꯗꯨꯅ ꯋꯥꯅ ꯂꯥꯛꯄꯗ ꯃꯤ ꯃꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗꯤ ꯃꯥꯒꯤ ꯌꯨꯝꯗꯤ ꯂꯩꯔꯒ ꯆꯥꯕ ꯊꯛꯄꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯗꯨꯅ ꯂꯝꯕꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔꯅ ꯍꯥꯏꯔꯛꯈꯤ, ꯂꯝꯕꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯂꯪꯐꯩ ꯆꯠꯄ ꯑꯣꯏꯕ ꯇꯥꯏ꯫ ꯃꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯑꯈꯪ ꯑꯍꯩ ꯂꯩꯕ꯭ꯔꯥ ꯍꯪꯁꯤ ꯍꯥꯏꯅꯔꯛꯈꯤ꯫ ꯆꯨꯝꯃꯤ ꯈꯟꯅꯗꯨꯅ ꯅꯤꯄꯥ ꯈꯔ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯕꯗ ꯀꯣꯛꯐꯥꯏꯅ ꯍꯥꯏꯔꯛꯈꯤ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛ ꯉꯔꯥꯡꯗꯒꯤ ꯆꯥꯔꯛꯇꯕꯅ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯕꯨ ꯆꯥꯛ ꯈꯔꯗꯪ ꯍꯥꯟꯅ ꯄꯤꯖꯈꯣ, ꯑꯗꯨꯒ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯌꯥꯝ ꯑꯗꯨꯅ ꯊꯨꯅ ꯆꯥꯛ ꯏꯁꯤꯡ ꯂꯥꯡꯖꯗꯨꯅ ꯃꯥꯕꯨ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯄꯨꯊꯣꯔꯛꯎ꯫ ꯀꯣꯛꯐꯥꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯌꯥꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯜꯂꯦ꯫ ꯀꯣꯛꯐꯥꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯈꯣꯏ ꯑꯅꯤꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯥ? ꯑꯃꯅ ꯍꯥꯏꯔꯛꯈꯤ, ꯂꯥꯡꯐꯩ ꯆꯠꯄ ꯑꯣꯖꯥ, ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯕꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯌꯥꯗ꯭ꯔꯦ꯫ ꯏꯆꯥꯅ ꯐꯥꯎꯕ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯀꯞꯂꯛꯏ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯣꯖꯥ, ꯑꯩꯗꯤ ꯌꯦꯟꯁꯥꯡ ꯍꯥꯎꯇꯕꯒꯤ ꯋꯥꯅꯤ, ꯆꯥꯛꯇꯤ ꯆꯥꯕ ꯌꯥꯔꯤ꯫ ꯑꯗꯨꯕꯨ ꯇꯧꯉꯝꯕꯤ ꯑꯁꯤꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤꯁꯨ ꯏꯆꯥ ꯑꯁꯤꯁꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯊꯋꯥꯏꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯛꯐꯥꯏꯗꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯦꯡꯕꯁꯨ ꯁꯦꯡꯗꯕꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯥꯕꯨ ꯃꯁꯛ ꯈꯪꯍꯟꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯛꯇꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯍꯧꯔꯔꯣꯏ, ꯑꯗꯨꯅꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯈꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯡ ꯑꯃꯠꯇꯗꯤ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯅ ꯆꯥꯛꯂꯨꯛ ꯃꯔꯤꯈꯛ ꯐꯖꯅ ꯁꯦꯝꯃꯨ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯆꯥꯛ ꯐꯖꯅ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯒ ꯋꯥꯔꯤ ꯁꯥꯔꯁꯤ꯫ ꯆꯥꯛꯂꯨꯛ ꯑꯅꯤꯅ ꯌꯦꯟꯁꯥꯡꯗꯨ ꯃꯦꯂꯥꯃꯦꯁ ꯑꯣꯏꯍꯜꯂꯨ, ꯑꯗꯨꯒ ꯆꯥꯛꯂꯨꯛ ꯑꯅꯤꯅ ꯌꯦꯟꯁꯥꯡꯗꯨ ꯁꯥ ꯉꯥ ꯑꯣꯏꯍꯜꯂꯨ꯫ ꯐꯖꯅ ꯊꯣꯡꯂꯒ ꯃꯕꯨꯛ ꯊꯜꯂꯕ ꯀꯥꯟꯗ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯁꯤ꯫ ꯃꯤꯗꯤ ꯃꯕꯨꯛ ꯂꯥꯝꯂꯕꯗꯤ ꯁꯥꯎꯅꯤꯡꯕꯅꯤ, ꯃꯗꯨ ꯆꯥꯗ꯭ꯔꯕꯗꯤ ꯆꯥꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯃꯥꯡꯕꯅꯤ ꯈꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯐꯖꯅ ꯂꯥꯡꯂꯦ꯫ ꯑꯗꯨꯒ ꯆꯥꯛꯂꯨꯛ ꯑꯅꯤ ꯁꯥ ꯉꯥ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯃꯒ ꯃꯦꯂꯥꯃꯦꯁ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯃꯒ ꯄꯨꯟꯅ ꯆꯥꯛꯂꯨꯛ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯔꯣ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯍꯤꯡꯆꯥꯕꯤꯅ ꯑꯣꯟꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯥ ꯉꯥ ꯊꯣꯡꯕ ꯑꯗꯨ ꯎꯕꯗ ꯆꯥꯅꯤꯡꯕꯅ ꯃꯇꯤꯟ ꯇꯥꯔꯦ꯫ ꯃꯍꯥꯛ ꯆꯥꯛ ꯆꯥꯕ ꯍꯧꯕꯗꯒꯤ ꯁꯥ ꯊꯣꯡꯕꯗꯨ ꯍꯥꯟꯅ ꯂꯧꯔꯒ ꯆꯥꯔꯦ꯫ ꯑꯗꯨꯒ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯗꯨꯇꯪ ꯆꯥꯔꯒ ꯇꯣꯛꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯈ꯭ꯔꯤꯕ ꯁꯥ ꯉꯥ ꯊꯣꯡꯕꯗꯨ ꯂꯧꯁꯤꯜꯂꯒ ꯆꯥꯊꯣꯛꯂꯦ꯫ ꯃꯥꯅ ꯑꯣꯛꯇꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯣꯛꯐꯥꯏꯅ ꯍꯥꯏꯔꯛꯈꯤ, ꯑꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯖꯔꯣ꯫ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯤꯕ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯤꯅ ꯍꯔꯥꯎꯏ꯫ ꯃꯗꯨꯗ ꯁꯥ ꯊꯣꯡꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯅꯨꯄꯤꯁꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯝꯂꯦ꯫ ꯆꯥꯛꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯞꯂꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯤꯅꯝꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯕꯨ ꯋꯥꯍꯟꯕꯗꯒꯤ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯅ ꯂꯩꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯣꯖꯥ ꯑꯁꯤ ꯂꯥꯛꯄꯤꯗꯨꯅ ꯑꯩꯕꯨ ꯏꯄꯨꯛ ꯊꯟꯅ ꯄꯤꯖꯕꯤꯔꯦ, ꯅꯨꯡꯉꯥꯏꯔꯦ
ꯍꯥꯏꯔꯒ ꯆꯥꯛ ꯑꯗꯨ ꯐꯖꯅ ꯆꯥꯔꯦ꯫ ꯑꯗꯨꯒ ꯅꯤꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯅꯤꯄꯥ, ꯑꯩꯗꯤ ꯐꯠꯇ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯅ ꯌꯦꯠꯄꯗꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯔꯕꯅꯤꯅ ꯑꯩꯍꯥꯛ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯒꯦ꯫ ꯅꯍꯥꯛꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯁꯤ ꯆꯪꯂꯛꯀꯅꯤ ꯈꯔ ꯁꯪꯉꯨ ꯍꯥꯏꯔꯝꯂꯒ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯕ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯗ ꯀꯣꯛꯐꯥꯏꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯃꯩ ꯍꯧꯒꯠꯂꯨ, ꯑꯗꯨꯒ ꯌꯣꯠꯆꯩ ꯑꯇꯨꯝꯕ 3ꯗꯪ ꯃꯩꯗ ꯉꯥꯡꯅꯕ ꯏꯎ꯫ ꯃꯍꯥꯛꯅ ꯐꯖꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯔꯩ ꯑꯗꯨ ꯇꯤꯡꯊꯣꯔꯛꯀꯅꯤ, ꯁꯥꯡꯗꯣꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯅꯤꯄꯥ 3ꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯇꯤꯡꯊꯣꯔꯛꯂꯤꯕ ꯃꯔꯩ ꯑꯗꯨꯗ ꯌꯣꯠꯆꯩ ꯑꯗꯨ ꯐꯥꯎꯅꯕ ꯊꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯑꯅꯤ ꯑꯃꯅ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯊꯤꯟꯒꯗꯧꯕꯅꯤ꯫ ꯃꯗꯨ ꯃꯇꯝ ꯑꯃꯠꯇꯗ ꯇꯧꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯔꯕ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯃꯈꯣꯏ ꯅꯤꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯤꯞꯇꯨꯅ, ꯇꯨꯝꯃꯨ ꯇꯨꯝꯃꯨ, ꯑꯩꯅ ꯁꯪꯕꯤꯒꯦ, ꯐꯠꯇꯕ ꯅꯨꯄꯤ ꯑꯁꯤ ꯆꯪꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯃꯈꯨꯠꯅ ꯁꯤꯠ ꯁꯤꯠ ꯅꯥꯟꯊꯣꯛꯄꯤꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯈ꯭ꯔꯤꯕ ꯆꯥꯛꯌꯥꯝ ꯑꯗꯨꯒꯤ ꯃꯍꯩꯅ ꯇꯨꯝꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯇꯨꯝꯊꯔꯛꯄ ꯃꯇꯝꯗ ꯀꯣꯛꯐꯥꯏꯅ ꯍꯥꯏꯕꯒꯨꯝꯗꯅ ꯃꯔꯩ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯁꯪꯂꯤꯕ ꯃꯥꯒꯤ ꯅꯤꯄꯥ ꯑꯗꯨ ꯀꯤꯔꯛꯂꯦ꯫ ꯃꯥꯒꯤ ꯏꯪꯒꯤꯠꯀꯤ ꯃꯇꯨꯡꯏꯟꯅ ꯅꯤꯄꯥ 3ꯅ ꯃꯩꯗ ꯏꯛꯂꯕ ꯌꯣꯠꯆꯩ ꯑꯇꯨꯝꯕ ꯑꯃꯃꯝ ꯄꯥꯏꯔꯒ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯇꯝ ꯑꯃꯠꯇꯗ ꯃꯔꯩ ꯑꯃꯁꯨꯡ ꯃꯃꯤꯠ ꯑꯅꯤꯗ ꯅꯝꯂꯦ꯫ ꯃꯔꯩ ꯑꯗꯨꯗꯤ ꯑꯁꯥꯕ ꯌꯣꯠꯆꯩ ꯑꯗꯨꯅ ꯂꯦꯡꯗꯨꯅ ꯊꯝꯂꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯑꯁꯥꯕ ꯌꯣꯠꯆꯩ ꯑꯗꯨꯅ ꯅꯝꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯈꯪꯗꯨꯅ, ꯂꯥꯎꯅ ꯈꯣꯡꯅ ꯃꯐꯝ ꯈꯪꯗꯅ ꯑꯣꯟꯅ ꯊꯣꯏꯅ ꯂꯥꯎꯗꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯑꯣꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯣꯏ ꯅꯤꯄꯥ ꯃꯔꯤꯗꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯆꯦꯟꯈꯤꯕꯒꯤ ꯁꯑꯣꯡꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯁꯨ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯨꯔꯇꯤ ꯑꯉꯛꯄꯒꯤ ꯃꯁꯛ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯈꯪꯐꯝ ꯈꯪꯗꯅ ꯑꯣꯟꯅ ꯊꯣꯏꯅ ꯉꯥꯏꯍꯥꯛ ꯈꯥꯡꯂꯝꯂꯒ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯁꯤꯔꯕꯗ ꯇꯤꯜꯂꯤꯕ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯄꯨꯝꯅꯃꯛꯇꯨ ꯍꯔꯥꯎꯅꯔꯦ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯗꯨꯅ ꯄꯦꯟꯈ꯭ꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯛꯐꯥꯏꯒꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ, ꯑꯣꯖꯥꯅ ꯅꯅꯥꯏ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯄꯤꯔꯦ, ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯄꯥꯒꯨꯝꯕꯅꯤ ꯍꯥꯏꯖꯔꯒ ꯍꯦꯛꯅ ꯍꯦꯛꯅ ꯀꯞꯂꯗꯨꯅ ꯃꯆꯥꯕꯨꯁꯨ ꯌꯦꯡꯖꯔꯒ ꯀꯧꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯖꯧ ꯇꯥꯛꯄꯤꯔꯦ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯤꯄꯥ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯣꯛꯐꯥꯏꯗ ꯈꯨꯔꯨꯝꯖꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯈꯤ, ꯂꯥꯛꯄꯤꯔꯤꯕ ꯑꯣꯖꯥ, ꯅꯍꯥꯛꯇꯤ ꯂꯥꯏꯒꯤ ꯃꯁꯛꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯏꯕꯨꯡꯉꯣꯅ ꯑꯄꯥꯝꯕ ꯑꯃꯇꯪ ꯈꯟꯕꯤꯌꯨ꯫ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯤꯔꯣ, ꯑꯃꯨꯛ ꯍꯟꯅ ꯆꯠꯄꯤꯈ꯭ꯔꯒꯅꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯣꯛꯐꯥꯏꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯈꯤ, ꯇꯦꯟꯕꯤꯔꯤꯕ ꯏꯄꯥ ꯏꯄꯟ, ꯏꯃꯥ ꯏꯕꯦꯟ, ꯃꯔꯨꯞ ꯃꯄꯤꯖꯥ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯣꯛꯄ ꯌꯥꯗꯦ꯫ ꯑꯩꯈꯣꯏ ꯃꯔꯨꯞ 3 ꯏꯍꯩ ꯏꯁꯤꯡ ꯈꯔ ꯇꯝꯂꯨꯁꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏ 3ꯅ ꯑꯄꯥꯝꯕ ꯂꯝꯕꯤ ꯈꯟꯅꯗꯨꯅ ꯃꯥꯅ ꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯅꯈꯤ꯫ ꯑꯩꯅ ꯅꯣꯡꯆꯨꯞ ꯊꯪꯕ ꯂꯝꯕꯤ ꯑꯁꯤ ꯄꯥꯝꯂꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯒ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯗꯨ ꯀꯥꯏꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏ 3ꯅ ꯆꯠꯄ ꯌꯥꯕ ꯆꯠꯂꯕ, ꯇꯝꯅꯤꯡꯕ ꯏꯍꯩ ꯇꯝꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯥꯏꯅꯈꯤꯕ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯑꯗꯨꯗ ꯎꯅꯁꯤ ꯍꯥꯏꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯎ ꯄꯥꯝꯕꯤ ꯑꯃꯃꯝ ꯊꯥꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯇꯥꯔꯕꯁꯨ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯅ ꯁꯈꯤ ꯑꯣꯏꯅꯁꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯅꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯎ ꯄꯥꯝꯕꯤꯅ ꯁꯤꯕ ꯊꯣꯛꯂꯕꯗꯤ ꯎ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯅ ꯈꯪꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯎ ꯄꯥꯝꯕꯤꯅ ꯐꯖꯅ ꯍꯧꯔꯕꯗꯤ ꯃꯄꯨ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯅ ꯈꯪꯅꯒꯗꯧꯔꯤꯕꯅꯤ꯫ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯇꯦ꯫
ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯩꯁꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯏꯕꯨꯡꯉꯣꯅ ꯄꯥꯝꯕꯤꯕ ꯏꯆꯥ ꯑꯃ ꯈꯟꯕꯤꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯒ ꯈꯨꯜꯂꯥꯛꯄ ꯑꯣꯏꯗꯨꯅ ꯂꯩꯕꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯋꯥꯌꯦꯜ ꯄꯊꯥꯞ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯀꯔꯤ ꯑꯃꯠꯇ ꯁꯣꯗꯅ ꯂꯩꯕꯤꯌꯨ꯫ ꯏꯕꯨꯡꯉꯣꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯈꯨꯟꯅ ꯄꯤꯖꯒꯅꯤ꯫ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯖꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯒꯤ ꯑꯍꯟ ꯅꯍꯥ ꯄꯨꯝꯅꯃꯛꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯕꯗ ꯃꯍꯥꯛ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯈꯟꯕꯤꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯈꯟꯖꯗꯨꯅ ꯃꯥꯒꯤ ꯂꯩꯖꯕ ꯐꯤꯖꯣꯜ ꯁꯦꯠꯅꯔꯗꯨꯅ ꯄꯨꯟꯅ ꯇꯤꯟꯗꯨꯅ ꯂꯩꯅꯈꯤ꯫ ꯀꯣꯛꯐꯥꯏꯗꯨ ꯍꯧꯖꯤꯛꯇꯤ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯥꯡꯅ ꯃꯌꯥꯝꯗꯨꯅ ꯍꯥꯏꯖꯔꯤꯕꯗꯨ ꯌꯥꯕ ꯇꯥꯈꯤ꯫ ꯇꯤꯟꯗꯨꯅ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯈꯟꯕ ꯇꯥꯔꯕꯗ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯃꯗ ꯆꯪꯂꯗꯨꯅ ꯐꯠꯇꯕ ꯁꯦꯒꯥꯏꯕ ꯐꯤ ꯉꯥꯛꯇ ꯁꯦꯠꯆꯤꯜꯂꯦ꯫ ꯃꯁꯥ ꯄꯨꯝꯅꯃꯛ ꯊꯥꯎꯒ ꯑꯃꯨꯛꯀ ꯌꯥꯟꯁꯤꯟꯗꯨꯅ ꯇꯣꯠꯂꯒ ꯇꯩꯁꯤꯜꯂꯒ ꯁꯦꯒꯥꯏꯕ ꯐꯤ ꯑꯃꯅ ꯀꯣꯌꯦꯠ ꯌꯦꯠꯂꯒ ꯂꯩꯁꯥ ꯃꯌꯥꯝꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯂꯩꯁꯥꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯅꯣ ꯍꯥꯏꯅꯗꯨꯅ ꯃꯁꯤꯗꯕꯨ ꯐꯅ ꯍꯩꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯂꯩꯖꯕ ꯉꯝꯖꯔꯣꯏ ꯄꯥꯝꯖꯗꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯆꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯆꯠꯈꯤꯕꯅ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯔꯥꯂꯩꯃ ꯀꯧꯕꯤ ꯑꯃꯗꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯊꯝꯂꯤꯕ ꯂꯩ ꯄꯔꯦꯡ ꯑꯅꯤꯈꯛ ꯂꯧꯈꯠꯂꯒ ꯀꯣꯛꯐꯥꯏꯒꯤ ꯉꯛꯁꯝꯗ ꯂꯩ ꯄꯔꯦꯡ ꯑꯅꯤꯗꯨ ꯍꯨꯛꯈ꯭ꯔꯦ꯫ ꯀꯣꯛꯐꯥꯏ ꯑꯗꯨꯅꯁꯨ ꯅꯨꯔꯥꯂꯩꯃꯒꯤ ꯉꯛꯁꯝꯗ ꯃꯥꯒꯤ ꯉꯛꯇꯒꯤ ꯂꯩ ꯄꯔꯦꯡ ꯑꯃ ꯂꯧꯊꯣꯛꯂꯒ ꯍꯨꯛꯄꯤꯔꯦ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯃꯤꯟꯅꯈꯤꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯅ ꯈꯨꯕꯥꯛ ꯈꯨꯅꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝ ꯑꯍꯥꯡꯕ ꯑꯃꯗ ꯊꯝꯕꯤꯔꯦ꯫ ꯇꯤꯜꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯩ, ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯅꯨꯔꯥꯂꯩꯃ ꯑꯁꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ? ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯀꯨꯆꯨ ꯆꯨꯝꯗ꯭ꯔꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯄꯥꯝꯗꯨꯅ ꯃꯥꯅ ꯂꯩ ꯍꯨꯛꯂꯤꯕ ꯑꯁꯤꯕꯨ? ꯃꯍꯥꯛ ꯑꯁꯤꯁꯨ ꯉꯥꯎꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯉꯥꯡꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯀꯣꯛꯐꯥꯏ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯎꯇꯤ ꯁꯥꯄꯣꯟꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯇꯨꯅ ꯃꯥꯅ ꯄꯨꯖꯔꯛꯄ ꯑꯐꯕ ꯐꯤ ꯁꯦꯠ ꯏꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯗꯨꯗ ꯅꯨꯔꯥꯂꯩꯃꯅ ꯍꯪꯖꯔꯛꯈꯤ, ꯏꯕꯨꯡꯉꯣꯅ ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯅꯣ ꯂꯩꯁꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯄꯥꯝꯕ ꯈꯜꯂꯨ ꯍꯥꯏꯔꯒ ꯅꯁꯥ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯎꯠ ꯇꯩꯁꯤꯟꯗꯨꯅ ꯐꯠꯇꯕ ꯐꯤ ꯁꯦꯠꯇꯨꯅ ꯂꯥꯛꯄꯤꯔꯤꯕꯅꯣ? ꯁꯦꯡꯅ ꯑꯄꯪꯕꯤ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯅꯥꯏ ꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯋꯥꯍꯪꯗꯨ ꯇꯥꯖꯔꯒ ꯃꯕꯨꯡꯉꯣꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯕꯦꯝꯃ, ꯑꯩꯅ ꯇꯧꯔꯤꯕꯗꯨ ꯑꯩꯒꯤ ꯏꯄꯣꯠ ꯑꯁꯦꯡꯕ ꯈꯜꯂꯤꯕꯅꯤ꯫ ꯃꯗꯨꯃꯛ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤ ꯅꯪꯕꯨ ꯑꯩꯅ ꯐꯪꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯁꯛ ꯐꯖꯈ꯭रꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯐꯖꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯕꯨ ꯈꯜꯂꯨꯕ ꯊꯣꯛꯂꯕꯁꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯗꯤ ꯑꯐꯕ ꯐꯖꯕ ꯉꯥꯛꯇ ꯄꯥꯝꯕꯤ ꯑꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯅ ꯑꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯁꯛ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯠꯇꯕ ꯐꯤꯔꯣꯟ ꯁꯦꯠ ꯏꯟꯗꯨꯅ ꯐꯠꯇꯕ ꯁꯛꯐꯝ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯗꯨ ꯆꯥꯡ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯩꯅ ꯐꯖꯕꯅꯤ ꯈꯟꯗꯨꯅ ꯈꯜꯂꯨꯕ ꯊꯣꯛꯂꯕꯁꯨ ꯃꯈꯣꯏ ꯑꯗꯨ ꯑꯩꯒ ꯆꯥꯟꯅꯔꯣꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ꯫ ꯅꯍꯥꯛꯇꯤ ꯑꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯅ ꯅꯪꯅ ꯑꯩꯕꯨ ꯈꯟꯕꯤꯔꯤꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯖꯔꯒ ꯅꯨꯔꯥꯂꯩꯃ ꯃꯄꯨꯛꯅꯤꯡꯗꯨ ꯄꯦꯟꯖꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯛꯄ ꯅꯨꯃꯤꯠꯇ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯅ ꯈꯨꯟꯒꯤ ꯃꯟꯗꯣꯞꯇ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯦ꯫ ꯃꯤ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯤꯜꯂꯦ꯫ ꯃꯗꯨꯗ ꯅꯨꯔꯥꯂꯩꯃ ꯑꯃꯗꯤ ꯀꯣꯛꯐꯥꯏꯁꯨ ꯄꯨꯟꯅ ꯆꯥꯛꯀꯧꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯀꯣꯛꯐꯥꯏ ꯑꯍꯟꯕ ꯐꯨꯔꯤꯠ ꯐꯩꯖꯣꯝ ꯁꯦꯠꯇꯨꯅ ꯈꯨꯟꯒꯤ ꯄꯥꯈꯪ ꯈꯔꯒ ꯂꯥꯛꯃꯤꯟꯅꯕꯗꯨ ꯅꯍꯥꯟꯒꯤ ꯂꯩꯁꯥꯁꯤꯡ ꯑꯗꯨꯅ ꯎꯔꯒ ꯌꯥꯝꯅ ꯉꯛꯅꯈꯤ꯫ ꯃꯁꯤꯒꯤ ꯅꯤꯄꯥ ꯑꯁꯤꯕꯨ ꯅꯍꯥꯟꯒꯤ ꯑꯉꯥꯎꯕ ꯎꯐꯨꯟ ꯇꯩꯕ ꯑꯗꯨꯔꯅꯦ? ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ? ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯪꯗꯕꯗꯒꯤ ꯐꯪꯖꯍꯧꯗ꯭ꯔꯦꯗꯣ ꯁꯣꯟꯅꯩ꯫ ꯐꯖꯕꯗ ꯄꯥꯝꯕꯤ ꯄꯨꯝꯅꯃꯛꯇꯨ ꯅꯤꯡꯉꯝꯗꯕ ꯀꯂꯛ ꯃꯤꯑꯣꯏꯕ ꯑꯣꯏꯅꯈꯤ꯫ ꯃꯗꯨꯗ ꯅꯨꯔꯥꯂꯩꯃꯅ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯔꯣꯏꯕ ꯐꯪꯖꯔꯗꯨꯅ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯅ
ꯃꯃꯣꯟ ꯅꯨꯡꯉꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗꯨ ꯎꯖꯔꯒ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯅꯈꯤ꯫ ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯅꯄꯥꯟꯗꯒꯤ ꯑꯍꯩꯕ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅꯔꯛꯈꯤ꯫ ꯅꯍꯥꯛꯅ ꯃꯥꯒꯤ ꯁꯦꯕꯥ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯏꯗꯅ ꯇꯧꯗꯨꯅ ꯃꯥꯕꯨ ꯆꯠꯇꯅꯕ ꯍꯣꯠꯅꯧ꯫ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯅꯈꯣꯏꯒꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯁꯨꯝꯅ ꯀꯣꯛꯐꯥꯏ ꯑꯃꯁꯨꯡ ꯅꯨꯔꯥꯂꯩꯃ ꯑꯅꯤꯗꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯈꯨꯂꯥꯛꯄ ꯈꯨꯂꯥꯛꯄꯤ ꯍꯥꯞꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯁꯨꯖꯥ ꯀꯧꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯈꯤꯕꯗ ꯅꯣꯡꯃꯗꯤ ꯑꯅꯤꯂꯣꯟꯕ ꯅꯤꯄꯥ ꯑꯃꯒꯤ ꯏꯃꯨꯡꯗ ꯊꯨꯡꯂꯨꯔꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯒꯤ ꯃꯁꯝ ꯄꯥꯏꯅꯗꯨꯅ ꯃꯥꯅ ꯉꯝꯅꯕ ꯃꯁꯝ ꯐꯣꯏꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯅꯤꯄꯥ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯈꯥꯝꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯅꯕ ꯇꯥꯔꯦ ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯂꯥꯡꯂꯦ꯫ ꯃꯗꯨꯗ ꯁꯨꯖꯥꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯃꯁꯝ ꯐꯣꯏꯅꯕꯗꯨ ꯈꯥꯝꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, "ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯅꯤꯗꯪ ꯄꯨꯊꯣꯔꯛꯎ" ꯍꯥꯏꯗꯨꯅ ꯊꯨꯅ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯄꯤꯔꯦ꯫ ꯃꯍꯥꯛꯅ ꯄꯥꯇ꯭ꯔ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯩꯖꯤꯜꯂꯦ꯫ ꯏꯁꯤꯡ ꯍꯩꯖꯤꯟꯕꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯈꯨꯠ ꯊꯥꯗꯣꯛꯅꯔꯦ, ꯈꯟꯅꯕ ꯂꯦꯞꯂꯦ꯫ ꯃꯁꯝꯁꯤꯡꯗꯨ ꯐꯣꯏꯗꯠꯅꯈꯤꯕꯅ ꯃꯀꯣꯛꯁꯤꯡꯗꯨ ꯏꯇꯥꯡ ꯇꯥꯡꯅꯔꯦ꯫ ꯃꯈꯣꯏꯒꯤ ꯐꯤꯚꯝ ꯌꯦꯡꯕꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯥꯎꯅꯕꯗꯤ ꯍꯟꯅꯗ꯭ꯔꯤ꯫ ꯑꯃꯅ ꯑꯃꯗ ꯈꯥꯅ ꯌꯦꯡꯅꯗꯨꯅ ꯂꯩꯅꯔꯤ꯫ ꯃꯗꯨ ꯎꯔꯒ ꯃꯈꯣꯏꯒꯤ ꯅꯤꯄꯥ ꯑꯗꯨꯅ ꯁꯨꯖꯥꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, "ꯑꯣꯖꯥꯗꯤ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ? ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯕꯒꯦ? ꯀꯔꯤ ꯊꯕꯛꯀꯤ ꯀꯗꯥꯏ ꯌꯧꯅ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ? ꯃꯥꯏꯕꯒ ꯁꯥꯕꯤꯕ꯭ꯔꯥ? ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤ ꯅꯣꯡꯃꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅ ꯈꯠꯅꯕꯒ ꯁꯥꯎꯅꯕꯒ ꯑꯣꯖꯥꯅ ꯈꯪꯕꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯃꯤꯅ ꯀꯔꯤ ꯇꯧꯁꯤꯜꯂꯕꯅꯣ ꯌꯦꯡꯕꯤꯗꯨꯅ ꯐꯍꯟꯕꯤꯔꯝꯃꯨ꯫ ꯑꯣꯖꯥꯁꯤ ꯌꯥꯝꯅ ꯍꯩꯕ ꯃꯤ ꯃꯥꯜꯂꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤ ꯊꯛꯄꯤꯗꯨꯅ ꯂꯩꯕꯤꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯅꯤꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯨꯖꯥ ꯑꯁꯤ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯕ ꯐꯪꯂꯛꯇꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯅꯤ꯫ ꯐꯅ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ, ꯑꯣꯖꯥꯅ ꯑꯩꯕꯨ ꯈꯥꯝꯕꯤꯗꯨꯅ ꯅꯈꯣꯏꯒꯤ ꯇꯧꯅꯔꯤꯕꯁꯤ ꯌꯦꯡꯕꯤꯔꯝꯃꯨ ꯍꯥꯏꯕꯁꯤꯗ ꯑꯩꯁꯨ ꯍꯦꯛ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅꯤꯗꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯥꯏꯕ ꯁꯨꯖꯥ ꯍꯥꯏꯕꯗꯨ꯫ ꯑꯩꯅ ꯃꯤꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯏꯃꯤꯡ ꯁꯨꯖꯥ ꯃꯥꯏꯕ ꯍꯥꯏꯅ ꯀꯧꯅꯔꯤꯕꯅꯤ꯫ ꯑꯩꯅꯕꯨ ꯌꯦꯡꯕꯗ ꯎꯗꯕ ꯈꯪꯗꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯇꯧꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅꯗꯅꯕ ꯑꯃꯗꯤ ꯁꯤꯅꯕ ꯁꯤꯟꯕ ꯊꯣꯛꯂꯝꯂꯕꯗꯤ ꯑꯩꯅ ꯍꯟꯕꯗ ꯃꯤꯗꯨ ꯁꯤꯕꯁꯨ ꯍꯦꯛ ꯁꯤꯗ ꯃꯁꯥ ꯑꯗꯨ ꯍꯤꯛꯊꯗꯨꯅ ꯁꯨꯖꯥ ꯀꯥꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯗꯒꯤ ꯃꯤꯌꯥꯝꯅ ꯏꯃꯤꯡꯁꯨ ꯁꯨꯖꯥ ꯃꯥꯏꯕ ꯍꯥꯏꯅ ꯈꯪꯅꯕꯒꯤ ꯃꯊꯛꯇ ꯀꯤꯅꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯆꯥꯛꯇꯤ ꯈꯔ ꯊꯨꯅ ꯊꯣꯡꯍꯟꯗꯨꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯏꯄꯥꯡꯒꯟ ꯀꯟꯅ ꯂꯩꯍꯟꯗꯧꯔꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯠꯅꯔꯝꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯨꯅ ꯏꯔꯨꯖꯔꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯁꯨꯝꯅ ꯈꯟꯅꯈꯤ, "ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯑꯗꯨ ꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ? ꯑꯗꯨꯅꯗꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯐꯝꯗ ꯁꯦꯡꯅ ꯍꯥꯏꯗꯣꯛꯍꯧꯗꯨꯅ ꯑꯩꯕꯨ ꯁꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯖꯔꯨꯔꯒꯦ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯈꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛ ꯊꯣꯡꯂꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯤꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯈꯤ, "ꯑꯣꯖꯥꯒꯤ ꯆꯥꯕ ꯌꯥꯅꯕ ꯉꯥ ꯑꯃꯇꯪ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯅꯈꯣꯏ ꯆꯥꯛ ꯏꯁꯤꯡꯗꯨ ꯐꯖꯅ ꯂꯥꯡꯂꯝꯃꯨ꯫ ꯑꯩꯍꯥꯛ ꯉꯥ ꯂꯧꯔꯨꯈꯤꯒꯦ" ꯍꯥꯏꯔꯒ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯅ ꯃꯥꯏꯕꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯑꯃꯁꯨꯡ ꯐꯤ ꯄꯨꯊꯣꯛꯇꯨꯅ, "ꯑꯣꯖꯥ, ꯏꯔꯨꯖꯕꯤꯔꯣ ꯑꯗꯨꯒ ꯄꯣꯊꯥꯕꯤꯔꯣ" ꯍꯥꯏꯗꯨꯅ ꯄꯣꯠꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯃꯥꯏꯕꯅ ꯏꯔꯨꯅꯕ ꯇꯧꯔꯤꯉꯩꯗ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯏꯕꯗ ꯍꯥꯏꯖꯔꯛꯈꯤ, "ꯑꯣꯖꯥ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤ ꯅꯨꯡꯁꯤꯃꯟꯗꯗꯨꯅ ꯃꯥꯕꯨ ꯁꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯃꯒ ꯇꯥꯟꯅꯔꯒ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ"꯫ ꯃꯗꯨꯗ ꯁꯨꯖꯥꯅ ꯍꯥꯏꯔꯛꯈꯤ, "ꯄꯣꯠ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯦ?" ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯏꯕꯅ, "ꯃꯗꯨ ꯄꯨꯔꯛꯎ,
haiduna nupi aduna laururaga maibada piri maibana phare phare nahak sak thongjaruro nangina thwai aina kanbiragani sak tu nangna ningthina thongu nangna ningthina thongba sak tu aina sarabadi nahak siraroi hairakhi tanjaduda nipa aduna nga chauba ma puduna sanglaktuna nga si thonglasi hairakhi nupi aduna harauna aihak jakhum sanglagi nga do sembiro hairakhi nipa sina nga semduna laikhre nupi ahana sina atombi yengladuna hairakhi ngasidi aina thonglagi nana oja maibegi hongdoknaba phiga khara yengsilu haina kaunaramdaba makoi anidu mana tauruba thabag adugi maramda haidoraktuna awaba taragani khanaduna kaunare nupi atombi adusu tanja sare khanduna masena sak thongbagi thabak tauringaida maibagi hongdoknaba phi puthokuna maibagi nakta changsilaktuna haijarakhi oja maiba aigi thawai asidadi kanbiu ai buisi asina thina tauba sida thawai nungai tabadagi mabu hanaba maiba tanaduna thabak ama taurure madu sujana taraga pot adudi kadaida thami hanglakhi atombina khoiruna mi saraga nomagi amuk humang thoktringaida paiduna thamo haiduna khoiruna saba mi adu aina nomagi kaudana aina honai aina madubu seksina thami hairakhi ozagi na famda sinazaragi ozana phanaba tawbiu aibu kanbiu hairakhi sujana pot adu lauraga phare hairaga tumina laikhi madugi matung aduda sak loiraduna sak chaminare aduga mahak potha pham sembiduna potha aduna laikhi sujana sumna khalakhi on thok panida mioi bai khoina chanari balam chatche mi amaga asuk tam thiba le chatchanaduna amana amabu mangna ba honariba punamaksi magi da oiningduna taunaribani kaya da puksen piknaribano adu moirabasu aina makhoigi phanaba honaramlagani khanduna mana pothabadagi hagolaglaba matungda phamladuna leire maduda yumbuni paduna oja ai imungda tawriba punamaksi yengbiraga amukta phanaba tawbiramu haijarakhi maduda sujana hairakhi ibema aigi nakta nakhoisu sangsilau maduda nupi ani adusu punna sangsilaktuna phaminare aduga sujana sumna hairakhi handaki asidi nakhoi punamaki awaba sigadaba punamak aina ngakpiduna phanaba tawbiramlage masigi matung asidadi nakhoi punamak amata oibagini tina amatani khanaduna nungsina leiminau adu oirabadi nakhoi gi nasa singda mina lakchaba ngamloi natrabadi nakhoi kudimak mathang sigani haina nupi ani duda haire nupi ani adu changsilaktuna oja aikhoi ani amu hana nungsinadana ba thabak amuk tawjararoi aikhoi ani amu hana khanajararoi haiduna khurumjarakhi masigi tungda sujana makhoi ani na piba pot singdu mai thadokhi nupi ani du amu hana khana chainaba tawkhidri makhoi ani na sujabu yamna ningthina harau na pija pithak tawjakhi madugi tungda suja mage khongsa makha amuk chathaba horakle mata nga swaida wari sigiani suba saruk loisinjare ahum suba sarukta mayamga punamuk thengnaminarasi